Kuki Lalhouba Singda Channa Thaknaba POTLAM kaya Pirambani HAIBA Meeoi ama SAKHANGDABA Singda Makhong Da Nongmei na Kaplamle. Thodogasi Thobal District Lilong Police Station na Kwanba Jongtham Konada Thokibane. SAKHANGDABA Singda Nongmei na Kaplamlaba Meeoi adude Bisnupur District ki Kwakta Ward number 9 dage Phisufam Hesamudin Shahid Nifu Apokpa Laikhidraba Azizur Rahmanne. Thodogasi ki matangda police ki fangba pau amagi matung inda Phisufam Hesamudin ase ngarang numidang pung mapanrom tarakpada SAKHANGDABA Meeoi Karana Gari Amada Purak Laga Mahaki Yet Tangba Kubomda Nongmei Maru Ama Kaplambane Soglaba Phisupam Hesamudin Hauzik Lilong da Laiba Nurul Hospital da Laying Satari Haide Amarom da Thodok Asigi Matang da social media da Thadorakpa video amagi matung inade Soglaba Phisupam Hesamudin ase Kuki Kulai Paibasingna Sel Piraga Matam Kayagi Mamangdagi Makogi Pot Lokthok Loksun Tawduna Lakpani Haide Ngarang su Mahusagumna Kuki Kulai Paibasingi Pautaki Matung Inda Makoina Thaknaba yu laururaga piba satpada SAKHANGDABA singa sina mahakpu yuga konana phabani hairi